Kongjang Lekai Citizen Club amasung Kongjang Lekai gi ima event mayam punduna ngasi rally chalibse Manipur da thokiba awana dugi matang da chatpani ado Manipur da tang ahum da thokiba kuki amadi maitai gi marakta khuthokna ibase matang da awana taribu mayam sibu khoina lai mafam da moibu ing tapna lainaba nena khoina thoni jari amasung central government amadi state government na jengal ibase amna watli moina tawbam thokpa Thawdang singse phajana tawhaningi ase harga losinjarga ngasi ekhoina rally chalibasi Manipur da megi tang ahum ningam daba tanglup ani gi marata thokhiba iho adugi marata nungaina daba adugi maram dagi ekhoina chatpa candle rally ni asida mitei macha singna nungai hidaba awaba na khiba jum kai thadokuna chen khiba mei chaktuna kadip ta lehodaba utna tangai hoba asigumba keno phibam se central government amasung state government na decision je matik chaba lobby daba aduga central government amasung state government amuka hana nonjari masung akhoi mitei gi awana tariba ima indon ichin ina maru mapija angang khwa khidimina nungai taba singsigi awa basigi damakta akhoina ngasigi candle rally se chatlaga isorda moi leikhidaba singi su thawai hachangna isorgi khuyada ningtamna ing chikna isorgi khuyada leinaba haina akhoina khoramjari